everyone, welcome back to my channel Gitanjali Story Time in Manipuri. Ngasi zo wari anoba puraga lakchare ado ngasi gi wari se 15 years old suba nupi macha ama Rachel Barber haina kawa nupi na thokibane 1999 da ado ga thoiba mafam asina Australia gi Melbourne da thokibane. Rachel Barber se September gi tang 1983 da Melbourne Australia da poni Meegi mapa Michael aduga mama Elizabeth Barber da poni moi family se yam kana simple life ne like a middle class family but moi mayum se harauba am sunungai ba na hai lepte hai di middle class oiraga so aduga Michael ga Elizabeth ka se chahi kun muksure luhongba aduga machanupi masak phajaba hai di beautiful daughters ko moi ahum lai chahi trauma daina chahi mapan bo Michael ga Elizabeth ki family say they are not perfect in the sense like moi amna rich oi banate pisa pai banate moi na phangi ba tolop tuna adum to tha gi tolop to da dum kona khra ga kaim holem hauda ba khota ba adu eraga su moi si sigina moi life ta kan ta honde effect ta honde habidi moi na he na ngang sing da nungai ba oi na harau ba atopa paisa na ta ba nungai ba adugum ba oi na adu mangang sing da nungai khan ba khot ba adu mai na tawe aduga Michael ga Elizabeth ki moi gi imung sigi angang sing si macha nupi ahum si su yam thina creativity hoi gi creativity amna leiba amasung masagi talent loina mak develop tok ba hore khwai dagi atombi sina chahi mapan ne mai maming sina header kawe masu yam pikna ma sai sakpagi yamna isai sakpa hai bai tare do gi talent develop tok ra ani daga Ashley Rose sai sina middle ne ma sina khoi gi basi khongba amasung instrument gumba adugumba sanba yam thina haira ani aduga mayam stegi ko ai degi hena hai bai tare ne yam talent yam lai base moi gi chahi traunga super macha nupi Rachel jeneba Rachel jina kay amuki amna perfect oi guys the moi gi family sing na ma say the star of the family kind ga in fact moi je moi gi family sing na Rachel star kind ko doing ni aduga Michael sina toy maker ne ba se aduga Elizabeth na children gi literature da thabak to Rachel je she was like an extremely talented dancer magi mase tin angang wering ai degi mama hoina dum dance dum class bu khop se mase dance ta yam thina haiba aduga aduk masi masak su yam phajai ko she has this grill emerald eyes mamit ka sangaga kuchu ngoraga slender and khangde yamna graceful oiba managa makhong thanga mayum da chatpase it looks as if ma dance ka tawgi tawba khotpa dugumba khang yam tina graceful oi mayam na loina mak ma sa kalak nei like she's the perfect hai tare ne ko nupi macha ama khalak pa mama na mana mising na khali she's the perfect like a girl do adu ni khanjai adubu mioi bai sima panda ubuga manung do ubuga samu khainai Rachel da sumangon da kitang khara kano award pa lei ko ma se lyric sima ma sung hai tre lyric sima ma sung ta paningre ma je science and maths se mangon da figure out to sungam da bai tare atopa literature gum badi hairaga maths gum science se mangon da pura zero ne adu duna Mara na jagoi hai magi nakanda dance class gumba yaw khol ro basna mangon yam tina happiness gumba pi ba duga school la chatlaga yam struggle tawraga idi traditional school mayam na lyric se dum kano tawni ma sina lyric se idi sungam ngam dadana dum back chaba khotpa tawsdagi ma se depressed tawdoing idi depression na doine ba idi ma na sumna kanda mayam sika kano tawba ngamdare haina haidi kano khoi kai tare na chap manana chang chap manana chatpa ngamdare na ada mana depressed oiba khopa sum u basida moigi mama ga mapa ga sina Michael ga Elizabeth ga sina yam nungai tre haidi phare doiraga di ma si lyric sima sungya yadre lyric sima di ma phanam yam hona razu yadre do duna mana haizaba magi talent leiri ba pot se asida in inbi de se na kano ga na Elizabeth ga Michael ga na Rachel se magi school haidare ne normal typical schools dagi drop out ta holaga moigi dance full time dance school da aduda ma je ming chanbirani adagi Rachel se kano su tawi ko ma se mi crowd yamna dagi public ki transport gumba chat pakhot pas mangon da yamna ki ba yamna mangon da haina da ba dagi amam su yamna ki aduga koi kai tare ne public ki
tonga tram natragana train oisino metro tonga chatpase mangonda navigate tawba haitaba duna magi most of the times mama mapanda amthina dependent oire ma se duga maga chapminari ba mi sing desu haidi ma do lambi haidi mangonda figure out to mangam da road to haidi mana chatli ba lambi se side side sitani kaina ga map gumba pa ba haitaba du maina mangonda figure out to ba ngam da sida magi mapasina adu magi kai kai chatpa khoppa se haidi moigi trams mudagi train station manakta tram chu haidi hainai ko train se asidai da kanu to bira thin bira ko kholaga mangonda sigi exit number asida mang kumthau kholu kai ta kholaga du maina adum to bi doine mama naga rachel je laknai ba hanin chahi train thoi dagi traum nga sure do traum nga dagi ma hoji kanu da mung chat khare train thoi da mung chat khare kai de angang dawna yamna dependent oi kholi mangoi da kai sum phagi tawdo adu maina dum tawe ado ma moi gi parents na ma je school drop out to hon base 1998 ta hon bane hai duga ma gi dance class na moi mayum sidagi minute kun train da tonga ka chatoiba aduna moi ani gi moi sigi kamaina tawge hai sida michael sina ma je tram station ji tram station kanu da station to da drop to birani drop to raga mana dagi mama nabi atop hojiki school gi da khangna ba maga mama nabi sing duga tongminarani adoga mai hojiki mafam je richmond gawe mana mai gi school full time school kamba dance school lari se richmond gawe richmond gi train station sida kumaga kholaga daina moi mu school da makhong mama nabi sing duga makhong na muk chatlaga kola class yauraga amu mama nabi sing duga makhong mu hala aga adoga mu train tongaga hojiki moina man hi hek chali je water park station gawe ko water park sida kumthara ani mapana ngai bilar mani duga mamdri ngai da ma cha mam bu yamna ki jai mathanda leiba so yamna ki gale du na mamdri ngai da ma yaura ga mapa su pick up to biraga ma yuna du maina pu ba adugi routine ko mone nuti to rise rachel jina sigi school sida enroll to budagi ma set bloom to re ba ma gi hana mangon da confident leram da ba leri ki matang da mayam ka mana dre khotre kaina ga adugi mayam do amata yaw drabani na ma se hekta ma gi talent da bloom to raga moi dogi mama na bi mayam tinarani aduga ma nupa amasu many ko nupa amasu khangnaraga moini se thina nungsinare everything was going perfect for rachel adi mana pamjaba school lu tawre I has a very handsome boyfriend my am soloi nungai adubu mana decision ama logani ko lawriba decision se sigi decision sina moigi family amasung rachel gi life sida pura disaster thoktoine March ki tang ama 1999 sida my normal school dagi tokpa tha manga suraga this ki dance school da tha manga mu tamabaga matung sida my like any other hadi like every other morning ko mapa sina hayu hawale hadi hawalaga breakfast chatna khotna tawre duga mapa sina ma anga ma gi husiki rachel gi my train station da thin bagi adugi loisandana khotna la e mama da mana konselame duga CEO na hainarame duga moi sidadi kanu se akhoi kari hai tare ne maitai gi culture da haigadra or manipuri culture da ima ipa da ko laga love you anegi I love you latragana CEO go to se kaya to gande but angu basing sidi yam thina expressive way aduna moi di join chat pase khot pase mama pa da or they will just kiss matai manau weraga su and they will say see you in the evening wai thabak halaga kholaga ina adumaina mai breakfast charaga chalam dai sida michael ga kanu sina michael na gari da phamaga gari ngangaga ngai lere rachel au thingi kholena mana onjala mama sa konsalamaga see you in the evening na hairamaga masila ai mapa ga lae mapa ga laga hojiki water gi gano sida station sida kumaga mapa sina ngai daga leire mana kakhalaga train se tongdribo adagi train se tonga chakhare na khanga kanda mapa sina magi thabaki mayum da halaga mai thabang hang tawdoine adugi nung da wairam pung 3 minute raunga tarakpa sai sida michael je hojiki water gi train station gi parking du da laga khamaga ngaire 6:30 da machanu pi je he kumtharpane ade ma sa ngairaga mana he tongba train je lae laga mana kumtharak pranigi masida rachel ji kumtharak tragana hangai di mas dum on time she was like she is a very punctual girl go yam thina punctual loi ba angang ni matam chan chana loina kan tok ba khotpa ada masu kumak tabdagi mapa sina kaino ni ma 6:30 gi train da yarok train na ada mana maybe ma do thabak khoi dum kanu ma tawdana train nang hodabra kanom tawrani ngai rage na ma se mu ngai re phamaga michael se ngai raga amu train lae train adagi amamu lae adu jum yarok tre
adagi mapasa karino ni masi ko amu mathangi train se jong yorok train na ngai re but train after train se dum la ga dum chakharaga macha nu pisi ti sunglak lak tri adagi Michael se pakhalak padagi mana madu bu mamana bi sing dagi ga lift ka law razala natraga na atopaga la bazala amta hangage na langman da dagi mazu pung tari makhai mu aduga mamzele aduga ain mamang da hai do Rachel amam yam ki ma maje amam da mathanda chatpa navigate tawba haiba khopana te dona pakhat padagi mana train station se da phana kuina ngairamaga train station se dagi na kanogi Michael gi mama mapa gi mayum se sidiam na ema minute trauma tang thoraga leibani ada masina adu da chatlaga mayum da hangage hana moi matam du da cell phone leite adagi di Rachel gi jo khadi cell phone pai di adu na phone tawno bagi suma kadai di lei kholi haibai jo hangna bado amta yadram ni na mapa sina mamsele pakhalak na Meegi mama mapa gi mayum se thawre Michael se thawraga mayum de guji ki mama pa gi mayum de yobaga mana phone pai khalaga Meegi mayum se da phone tawre Michael na mai mayum se da ada mana phone king basida Elizabeth na pai khalak basida mana e kai dawragi kholage na hangba da Michael na Rachel do yum da hala abra yum da kano to yawra abra sini ada Elizabeth na yawrak trina ma di nang na lok chakhrim na tro ma kai dawragi ma do pung 6:30 train da su laktre dagi ai phana koina ngai re train manga taruk sat khare do bokta ma yaurok tre mamsale e ma di mamba su pam dabne ada nawon da ka phone tawra aga ma thabak atopa lei kholi ka haira pura kholak pa to usda Elizabeth na amon da kai ma hairam dinga sai ayuk mana chalam dai amon da konsalam do adu khatani kai ma hairam de na pakhat le Elizabeth su adagi Michael na asidi yara roi ai yum da halage duga kainu tawna rase na hairaga ai yum da lai ko na hairaga phone thamgare Michael na mama je pakhat le hadi Rachel say every time on time oiban pi machani aduga karigumba mana thabak chatkadawba leiba natragana ma thengakadaw oiragadi adum inform tawba angang ni on da hairamgani mama ga sumoi jam ma jam na close oi magi boyfriend bok tamoi mama sina dum kano tawring ne ni yam mayum da dum laktana khotana dum kadoi ni wari am ta lotna de aduga Rachel jisu yam thina kai tare ne mama mapa de yamna dependent oibanina depend tawraga leibanina adum haidi pot to kaino haidi kai chakani khokani hairamni do kaino mana ngasi numisida phone su ma thengni haladi phone su tawthorakte aduga kanu dus amonda su hairamde na adi mana my boyfriend do adum tang phone tawraga hange na Elizabeth na many sida phone tawre phone tawbasida many se paikhale parako da many nang Elizabeth to nang leibra natraga nang pau khangbra khotpra na hangbajani kaino da Elizabeth na dum ui moeni je dum phone da dum wari chanaba khotpa adagi kai chakani khotkani kai se dum meni je ga dum nungdang da sori chanaba khotpa adum tawbani na my boyfriend ina at least Rachel na mangonda ti hairam baya na khalaga Elizabeth na meni da phone toine ada meni na ai ngasai school kana tawbodi school loiraga matungda adagi ma aduga te dai thengna dre pau adagi phauna dri sini ada mana ngasi kai Rachel na kai noi kai tawge ngasi kai chalui du kai haige sini ada meni sina ngasai khoi school loiraga mana molam da ko ai je puraga modo gi manungda yamna particular oiba khongum ki dukan ama shoe shop kanoda shoes ki shop ama da pusalle aduga mana khangba dongna mafam direct mai gi khongum se manak se changi it was this blue God yamna platform chunky shoes khai tare platform ki blue color gi yam wang aga tawba khungup ama sida mana pusalaga aingonda yenghalle aduga sigi khungup se mana hayeng ai leidoine na hairam men hairaba aduduga adum thogle e mall dagi aduga mado mamana bijinga dum chakhrabane ai de dum hale yomdana ada Elizabeth na phone je pai na mazin she's like masing khangi banga saigi khungup se kari no mana pami bu khungup se kaino na ada mana haidi adugi mamang da ai tare ne mana no maijing no misida moin sigi March 1st ki kanu sina Monday ni ko ada no maijing ki no misida mana mama se sigi malls ta cha se na puraga hujiki khungup ki dukan se ta pusalaga Rachel sina mama da sigi khungup se leibiyo na haiba hujiki kanu se blue color gi platform gi khungup se ada mama sina yeng wasida $100 pi lerame 100 moigi Australian gi dollar da so Indian gi rupees di lising taruk mu dam ki chang da lakani adu pi basida
red kano sida mama sina Rachel sida am tangi khungum se $100 ni haywai paisa khar leraga leibi gi khot ke na hairaga thema ka lakpani ba ado gi khung to mana nunga laga leini na haiba sida mama sina khali ji kai de gi paisa na leidoino ma de paisa thoko juna te do ga kai de leidoino na mana mo many ma paisa mana huji ki khung to kamai na leini hai kari karai de gi paisa na leini hai ge na haiba sina many na mana ingon aina hangbani mangonda si yam tangi nang kamai leidoino na hangmada mana magi secret job ama secret thabak ama tawduri sigi secret thabak tawusida pa phangak pa paisa du na leidoini hai sini adi mama se kaino ne hai jibu secret job hai di kaino ma secret job hai din hai basida detail oina hayo ya de engonda hayo di secret ne hai be ya de ado nothing immoral hai di immoral oido ba natai putai chada ba thabak nate secret is secret ne but it's safe haina hai na dumaina many sina khuma podegi phari na hairaga Elizabeth na phone wari sanai ngai sita Michael se mayum da halakpa timing si aure adagi mana phone se thamgare doga Michael changga mai nupi sida nang atopa kai pau tai khorin taw sida Elizabeth sina sumaina mana khungup ama layon haibedo dogi khungup to ma hayeng leini na mawon many da hairam me hai ada lupa chama pa na kai $100 bi do khungup to di kai dagi aina leidu no khoto no ma kai no hangda many na haibedo mo mana mo mai nu pas dong tamme tambadagi kanuga Michael ga Elizabeth se chingnare ba haidi karamba angang chahi traunga suba nupi machana secret job ama tawraga adu zu mayum da arambo hairam da bida haidok da bida job se tawraga paisa phangni hai se kari job no moi se pakhat pa hore ba hawdagi sidi phamdana leiba kana roi ai police chatabe ya roi police station da chalaga missing complaint file tawrage hana Michael se mai kari se tonga police station da unglai Michael se na police station da chakringa gi timing sida Elizabeth se na Meegi ngasai Rachel gi mamana bizing mana akhangba khangna ka tang khoi gi dukan da pham kai gi chalu ba da khangna ba horaga su khola everybody mana phone tawraga Rachel lo leibra khotpra mi khuding gi mana mamana bizing sida phone tawdana hangba sida kanam bong na ne khangdre khotre Rachel du din haira ba ngasai school loirakpada adagi thengna ba natana thengna dena loima khume mi magi aina hai magi acquaintance adagi di khangna ruba saida wari bu sana uraju ma sida loina mak phone to busida ama atta hairakta ba information je kai lei Rachel ni khangde na loi hairakpadagi kari thabak pu chai traunga ta suri ba mana kari thabak tawraga kari secret thabak na tawraga paisa jina khung atang ba je leidoi no haibagi mama se kadawra ma se kana na mangonda ga kari hairo no kholo ni na Elizabeth se leibam jabam khangda leire ada sai Michael jina police station sida yawrak pasida mana police da report to basida police sing jina seriously haidi lawrak treba kai gino da moina khalli jina chahi traunga ni teenager ne adugi mathakta mana haidi mana missing ori se mana yum halaktri se pung manga haidi pung mari manga khatangai ri adugi mathakta sumaina ani suma mangi de li de teenager gumba adult na pung kun mari mang dragadi moi report to base yagande adu man hai je chahi traunga suba nupi machani saida mamana bi mamana bonga ngahak laitho bo oram su yai natraga typically sumaina kano teenager sing de yum dagi chien gi base yam thina common oi koi de sumaina missing report to bola ani koina resource ma'am thadaraga thiruraga mathana nongalaga mayum da halakwa du ma tawe adu dana missing report se file to base koina file to ya roi just relax Michael and police jina seriously robi ratreba just relax Michael relax to ro yum da chalo adu ga numini ni humni da ma yum da mai lakcharani laktraga na amuk la odu da mu yeng se na adu maina Meegi complaints pi kan to yadre ba police na lo yadre da gi Michael se phana koina ma su back to we haidi adu mai to guna te ma do mathanda public transport ka do mathanda kanu to ro chapana te id nungdang mathana chatpa ki ba mi ni khotpani adu ni dun to bo je police sin ya yadra ba id just go ma hoji pung mari manga khatani man halaktri je 24-hour book sudri adu duna nang yum na chala ka putharo adu dugan ma nunga la ka mai laksani na haibadagi upai laita dana Michael was distraught but masu pai ba yum da hala aga mai na piece das mai na police na ju missing complaint lo yadre khotre na tawraga moi se numituma hidi restless night ama khangi hidi moi na khali je nonga laga maybe Rachel do la pasu ai then she's going to explain hidi man kai chalu ko do explain taw jarani na khalaga moi je hing je tum da gai hidi mai gi manau nu pi ani du su moi ngai hing mama pa sing je hing je tum da gai khangi khangaga first morning hidi nunga nu be tholak baga
ꯃꯃꯥꯁꯤꯅ ꯈꯜꯂꯤꯁꯦ magically Rachelꯁꯤ mayumꯁꯤꯗ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯥꯏ ꯈꯟꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯅꯨꯡꯁꯥ ꯃꯉꯥꯟ ꯑꯃ ꯎꯕꯁꯤꯗ ꯃꯥꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯜꯂꯒ ꯃꯥꯒꯤ ꯀꯤꯆꯟꯁꯤꯗ ꯆꯪꯉꯒ ꯔꯦꯆꯦꯜ ꯍꯥꯏꯅ ꯀꯧꯔ ꯆꯪꯕꯁꯤꯗ ꯂꯩꯔꯝꯗꯔꯦ ꯔꯦꯆꯦꯜꯗꯣ ꯂꯩꯔꯝꯗꯔꯦ ꯃꯣꯏꯅ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯈꯟꯕꯗꯣ ꯂꯩꯔꯝꯗꯕꯗꯒꯤ ꯃꯣꯏ ꯀꯩꯅꯣꯁꯨ ꯍꯥꯏꯗꯤ ꯃꯥꯏꯀꯦꯜꯗꯁꯨ ꯀꯨꯝꯊꯔꯛꯑꯦ ꯃꯥꯅ ꯔꯦꯆꯦꯜꯗꯣ ꯍꯜꯂꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯅꯣꯡꯉꯥꯜꯂꯁꯤꯕꯣ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯊꯤꯅ ꯑꯃꯨꯛ ꯀꯞꯄꯦ ꯍꯥꯏꯗꯤ ꯃꯃꯥꯅꯗꯤ ꯀꯞꯄꯦ ꯃꯊꯥ ꯁꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯡꯕꯒꯤ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟꯕꯁꯦ ꯑꯌꯨꯛꯇ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯒꯤ ꯄꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯅꯤꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯦꯅꯤꯁꯦ ꯐꯣꯟ ꯇꯧꯔꯒ mana Elizabeth ai kainongga ningsange khotle mana ganu haibado tawbasda Elizabeth hairo kaino sine mana ngasagi secret job ama tawni khotkani nothing immoral khopa haibado adogi matungda mana su ama mention tawe di mana straight tawe mana tawdoiba secret job se asije mangondegi hanba nupi tarene mangondegi hanba machi thokpa mana chisi na kauba amaga thabak se tawdoini aduga masna hojiki job tawri mafamsida masna leiraga protect tawdoini na adumadi hairame na menisna ningthangpagi hairi hairapadagi ngatang Elizabeth ka kano ka same kitang di gyan tare hairi at least mazi mathanda na teko kanano ngadi leire ma hairi kanano mamongondagi hanba mama khangna bamdi leire aduduna safety orambe yai ko ina khallaga hairi musik ngatang de nena tare dugi ati meni na phone torpodagi Elizabeth na meni da hange nang mana nupido kanano khopno hairak pra khangba tawasta mana adudi angonda hairam de majas magi older friend haidi mangondagi hena hanba older friend amaga tawdogni khotkodogni hairami ada Elizabeth se phone thamlora kansida Michael mabani go sanaraga kanaga tinabanu mabu somebody who is older than her haidi mangondagi hanba kanaga tinage khotkena asam wari sanabasida moini se kanano je haidi kano tawbangam de peace tawbangam dreba adorgasu at least hoi kanano ga ma leiramagadi hoi yumda soina halakpa yai kholena amu khalle adagi mamasina mapasina moi mamana bising thaina mamangi school tamamba singdagi kaidege loina mak phone tawre moigi magi se school da mai hanagi man tamamba school gi senior sing kai sida phone tawraga Rachel ga nanga sain chapminabra khotminabra na mu khana hadi ha mama tawbudu di magi new school mamana bising torombane do hantakti mamang da man tamamba school da gi loina mak tawbusida loina mak sina khangde hairaga loina mak de where in their house they're supposed to be where they are hadi moina laidaw mayu mafam na traga thabang mafam da loin leirameba leiram aidi kana bongna Rachel do khangde khotena ada last da moi mamana bi ma moi school mamana bi da phone taw sida mamana bi sina ring janga ga asmaina school khoi gi na Monday gi school do lora kanda khoi je pull up train session da pull up lakpada mana sumaina akoina nang lift low nang lift pige nang train tongdana ba khoi su nang gi mayung gi mai gai lom da chatoine and haibada Rachel na refuse or asini magi mapa do water gi ripstria kano da water park ki train station da ngai ga leramni aduduna aina noi tonga la adi mado ai ga thengna roi aduduna noi dum chakhalo ai dum sida train na tonga la ken hai kholi na mamanabi masna hairaba hairapadagi ngasagi meni na haira iduna maduna numito haidi kana secret job ama tawraga madi kanu paisa do phanga khung do leidoini na hairine adoga mamanabi magi school gi mamanabi singdana mana mayum da halani mapaduna train station da ngairaga leiramani na haibasida moi ani na kari gino mana khalije mapa aina di Michael na khalije aina parking lot da ngairaga leiringai da hojiki school loiraga magi secret job se mana tawraga yumda ai hadi 6:30 nangnabani hena halakani hena khallibra natragana masna mamana bising da machin thiri bras masam khaleba Rachel na machin thiraga hojiki older woman na magi sagi older friends older women friends sijiga kari dauribano Rachel je akoina khangbada di asigumba character gi angang nate akoi loina makhari ni wari dagi kari dagi aduga mana asumaina mamana bi da machin thire many da ma haire aduga akoi da kari mo khairam dana sigi secret job se tawni na chakhrije masibu yumdagi asengbai chen grajala chinemu police na ina sai teenager sing yumdagi dum chen gimni harapado adu maina chen grabra natraga na ngasagi older woman duga chatlaga job se taw sapasida something wrong idi kaino ma khudong thiba ma thoktana moije yumda halakpa ngamdrabra natraga moi ni je lotlaga leigrabra asina dumaina mu haidi ngasagi machin amu wa je mana dabadagi Michael ga Elizabeth se dumaina mu khanba hore
ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯥꯛꯇꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯛꯑꯦ ꯁꯨꯔꯛꯄꯗꯒꯤ ꯃꯣꯏꯅ ꯃꯤꯁꯤꯡꯒꯤ ꯄꯨꯂꯤꯁꯅꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯤꯁꯤꯡꯒꯤ ꯀꯩꯅꯣ ꯐ꯭ꯂꯥꯏꯌꯔ ꯇꯧꯔ ꯈꯣꯠꯂꯒ ꯃꯤꯁꯤꯡꯒꯤ ꯑꯗꯨꯒꯤꯅ ꯌꯦꯟꯗꯅ ꯈꯣꯠꯇꯅ ꯐ꯭ꯂꯥꯏꯌꯔ ꯅꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ couple of days surabniko adupokta magi pause mata tadre the couple of days subudagi mapasna chalaga police jo mu missing report file tawre madai uchina china police ni da yaraga moi jisu haidi kamta kano phangdabado moi the connection je karamaina chakrino kholino haibagi kano se haidi moi police jo khangde but they were still looking me jatana questioning tawdana khotana naina last time kai we many su kawdana khotana tawraga leire aduga uchina china march ki tang nipan sida nupi mana report ama lakane haidi that will make sense haidi moina ziki report mana hairaiba o haijina at least case da Rachel na halaktabi case da kitang light am phangduni ziki phone tawraiba nupi sina elation kawe ma sina hana previous school gi da Rachel gi kano senior oi bazani oi basida mana madi na hangai haina Rachel ji mangre thiba phangde khote ma taram da bazani तादबदा हुजिकती न्यूज चैनल दा दगी मिसिंग फाइल कै मिसिंग की फ्लायर कै नपदगी माना नो मयुम दा खैन लैरिंगाइ दा मागी हुजिकी एलिसन की मनाउ नुपी सिंग जिना वरी साना बता बजानी हैना कनो दो रेचल बाबर दो खंगब्रा कनो थीबा फंगदे हाय मादो माइना मयुम दसु फोन तोरक्ते कोती कना बोना लोय हंगे कोले पुलिस न थीरे कदाइ दे लैबनो खंगदे कोती कना गा चटखरबनो खंगदे कोते हाय कोले न वरी साना बता बसिदा एलिसन जिदा numitida Rachel je uiba hadi mana mangkanu mana mangadoba numitse March ki tang amase asida mana uiba ubadagi mana o ai asidi police chalaga washoidana wari je haidaba yadre na mana police ta lakdoini Ellison se Richmond gi station je asini ko mai ngasagi Rachel gi school gi kano se ju train station jo sida lepaga masina Paran ko ba mafam amada chakadoba station amada ada mana station jida ngasagi maji atopa mafam dagi tonga lapani tonga laga Richmond gi kham basida Rachel ga nupi amaga mysterious nupi amaga kakhale isini Rachel hanona Ellison ma sakhang de hai nupi se kakhala aga moyani se from Ellison point of view moyani se tinaba ai khangna ba yamna comfortable oine moyani se nuoga wari saraga kakhala aga maning harap oiba kano sida train station gi japam kano sida train gi maning nom da chalaga seat che phaminaraga moini wari sana layena ada ngasagi Ellison jina lamna dum yengba nupi se kano dagi Ellison dagi hanba mali mana hadi Ellison dai jo hena noi ba heli aduga she just plain looking hadi plain looking oi adu moini je hadi yam thina comfortable oina wari sana raga laibanina Ellison ni na gi wakhanda su moini do tina ba khangna ba mai mari matara kana no mo oira mane na khallaga masu dum kaimbo kawda bida khota bida dum mai phamam thok dum phamaga lei aduga train jina Richmond dagi Paranda Ellison ji kum gada ba Paran ji ki Paran station jida ada Ellison jina Paran gi station jida kumda ba jida Ellison ga nupi ji ki mysterious woman se si ju hawula ga kumthare ba kumtharak ba jida lambi sida thaina ba jida Ellison na kano si uduini kano sina Rachel jina Ellison je ubasida magi hana school la taminaramani na man hi hello na khak tawraga adu hainaramaga mazu hi hello harga Ellison ju magi lambi na dum chatkhare aduga Rachel jisu ziki nupi siga adum kano huziki train station dagi adum thokre Rachel ga mysterious women jina train je bot torok pose March ki tangama gi pung taru kamini fu dai dani hai adu tabadagi at least mama ga mapaga dudi kitang ingthari habidi o maje mana khangnaba minupi magadi leirab male or maybe mado mai khung ko lebi wa ba yada da saudana maybe couple of days hujika nupi siga leiribra kholiba oiramani na khalle khanbadagi ngasai gi police da hairamina police na Ellison sida magi hujiki maga Rachel ga chamina gi nupi se asigi sketch ma tawse haina sketch artist ma kauraga sketch tawrani ko haidi ye ani nupi ji masak se adu nupi ji masak si ye kan sida moina hujiki picture se mama pa se ut pas da mama pa se haidi ayek pa picture hai na ma se masak sidi kitang di similar oi adu ai kanano loksan mudi sungam ngamdre na moi ani ji su tawri adagi police na ngasagi mama pa na ju kanano khangdabdagi moi ji serious oire haibidi asmaina hapta hinjale nupi duna nupi macha chai traunga duna smaina mayum da kai da phone tor tuna khotna duga mystery nupi maga
secret job ama chatkani haraga halakte haibisdagi hamada moina first step se moina khali se mystery woman se ngasagi mysterious woman se kanano haibise si hana figure out tawda yadeba aduga police na amu kantore haidi moida moigi investigation gi matungina karigumba asigi mysterious women siga Rachel gana secret job tawje hargadi if they are in cahoot ko haidi moi ani pullaga kanuma tawje hargadi soidina phone da wari sanaramgani telephone matamni telephone da soidina wari sanaramgani aduduna moi ngisagi call record to yengaga track tau si code si na police na tau dagi ngasai phone company dagi moi the phone incoming call haibadi Rachel na mang do bagi numi nini muki mamangi call record sing je loina mak lauraga loina mak mi sing je loina check out tawre aduga one distinct number ama am thina police ta chingna ba ma phau duine private number ama dagi continuously 2 days dagi moi mai mims da phone laiba aduga Rachel na mang do ba haidare ne manga do ba nongma Mars ki tang amagi mamangji numaijing numisita pung manga makhai sida uzigi private number sidagi phone ama lai la aga phone sida minute traunga wari sanare matung da phone jong thamna gare aduga pung mapan gi timing asai sida amuk same uzigi private number se sidagi amuk phone lai ba phone se la aga amuk pung khai mu wari sanai ba si kanaga sanai no habase moi mama pa na hango matangda Rachel ga sanaba oile me wari se adagi mama hujigi kano sina policing sina adudi private number se asi thigalaga sigi moi ani gi drama moi di police di khali drama ni sini so thigalaga kanano na khangbaga sigi moi ani gi sigi teenager gi chen gi bagi or whatever the hell they are doing sigi drama se case se close aur se na tauraga number sigi thigat pa hore policing jina private number ne khopane thigat apdo pung kun mari muk changi but eventually moina kanano haibse khangi mana ujigi private number siga wari sanari ba nupi se sahi kun subi Caroline Robertson koba amaga wari sana boiler me Caroline se ngasai Elisana sketch ki kanto do yekdo aduduga closely resemble to webo kanu Caroline jaga ye iba sketch ki kanu jaga artist na ye iba nu pisiga aduduna Carol aduga na kanano khotpano Caroline se na Elizabeth ka kanu Michael ga sa hangbasida Caroline se kanu gi moigi sigi barber family siga yamna close oiba amanu pi ma oilerame Caroline se kanona Rachel na angang haidi magi babysitter haitare ne all babysitter haidi angang yengmagi khotpagi adugumba tawromba moi mayum mama pa sing thabak laina chakha khokhraga Caroline sina laaga babysit tawba adugumba all babysitter moina yamna khangna ba yamna close oiba nupi mo oilerame sigi information se tabdagi mama pa siti stin harau re haidi at least ma se khoi yumdagi saura sakhrazu Caroline ga lairamani Caroline ga lairagadi safe orni kaigna da Caroline na adum moigi family moi angang nupi ahum se macha nupi ahum je babysit tawraga lakpani and it's really good to them aduduna gamana adum comfortable ora moi de mana adum moi close orina comfortable oi bani na Rachel na comfortable oi bagi maybe masna Caroline gi manakta chatlaga kholaga laibo oramani khanmadagi haraubadagi moina phare adudi policing da noi chatlaga kholaga haina yengbiro kholo na tawbase moina police na yengba chatla kansidadi nothing was what it seems so moina khaluiba bakhanjuga pura ulta on leramani policing je lae hujiki Caroline gi mayum sida ado Caroline gi mayum se hujiki Paran station hariba sigi mafam dagi di khong na chatpa ya ba minute manga tara muki da leiba oilerame apartment am da leiba ada policing je lae police na yorok je nungdang wairang gi pung manga ka makhai ta dore yoraga moi policing ji jodi sigi angang moi teenage ki drama je loi shalagi sini la aga changa ga thong thilaga Caroline regi di Rachel tholo noi ya thong hang to tholo noi na kanona noi ki parents da ngai le re Rachel tholo kholon thong thin masida khumak tre kana ambok su kan to rok lak tre dagi thong do mu hang to ke to se lok to le re me adagi mo thile Caroline Rachel dagi Rachel tholo na policing je thin masida khumak ta dagi hujiki moina thigale yumjigi len kano do moigi len lo to kana no na
adagi landlord chi thigalaga moina contact tawdagi landlord china moigi spare key ma dum mapun dum pai ko spare key ji ma pire pibadagi moina thong je hang tokpasida thong je lu hango yadrene manung dagi special lock amana lock tawraga grill gumba special lock amana lock tawraga lerami thong je hang yadabdagi moina kauri manung de kaupasida manung jidagi makhon mawam ta de it was like silent ko tuminna lera makhon mawa ta dabdagi policing jina adugi moigi makha hedi two story ni go yum jijo ada mas ko je salaga yeng basida siki mathaki floor da sida thongnaw ama hang bo ui hang ba je thongnaw je big enough for somebody to go inside hedi kana gumba mi mana changma yabagi adugumba ma ubadagi moina fire kano sida fire brigade ta phone tawre tawraga moi lao kholo na da moina ladder nung dar puraga lai puraga ladder se thare thara ka khala kan sida police na ahamba ka khalaga yeng basida moina he thongnaw je bedroom amagi thong kano oile rame thongnaw oile rame aduga thongnaw mana bedroom ni haina changzalaga yi ko yeng haidi kana kana no tumin laibda yeng se labna nupi ma mamai sina upsalaga taraga laiba uiba ubadagi mana usiki police na maigi kanosdagi sat phones dagi I need backup asaina ambulance kai du na koraga policing da changi digi ma da laga mana asai gi moi special long to thong do hang to e dei police sing loi changi e police moi mayam do changi e khole du ko yin yeng masida ka room za hana rush to basida nupi je aina uptharaga hip lairam nupi je unconscious ti ora me gyan ti panga me adubu maigi breathing hadi sword hola me aduga mai mi hun phangi adagi kudak nupi je pura kanda kano sita hospital da rush tawre nupi uji lerami nupi je Caroline oi lerami aduga Rachel ji thiba phangdri Caroline khak lerami adagi di mana moi ma'am je kano jana police na room jing je changa ka thire di moi wakhanda kana no na la aga huran bachin thi moi ani na leiringai da attack tawrabra natraga moi ngai secret job to adu tawringai da kana gumba na moi nupi sing da khudong thiba ta holama bra na khambagi ta kano to police mai am ko duna khotana moi da gi surrounding sing adu yeng dana khotana tawre adai ko yung sai gi Caroline gi ka sida yeng basida mai gi ka sa tina messy way mai gi room mai gi mafam je box am le me as if Caroline je karai do ma chat to gi podium bagi type ta box me am no le me aduga kano koi strange object me khara di moi da police ta kitang suspicious oi ba pot khara thengna moi asu collect tawri moi na phangi se hand gloves umba khara phangani dagi di dye tongna ba sam kai sangna ba adi machu sangna ba khara phangani aduga journal khara sida strange writing gi journal khara phangani ado sida loina collect tawri ado moi mai ka sida pura mess oiraga tam puchai chai raga le mini pochai mayam se yomaga yo mayam tawram bagi ada police ing dum chala ga Rachel thiba phangdabani na kusiki kano sina Caroline na gyan tarak paga hangda yaroi time is essence time is haidi moina matam ja mangi ngai Rachel gi life to the haidi danger da lai doini na amadu zu wan tharaga le ramabani na police na thiba sida Rachel gi ni haibagi ma they could not find a trace ko sungphang phangdre aduga phi ngasai mana phangiba moina police na suspicious oi haiba pot se asigi mathakta amok phi khara phangi ma phi je moin haibdo Rachel gi ma phi mali kai gino da Caroline de charoi sidi angang mayang kang ba angang gi ma phi mali na adu su loina mak loksala kanda uchina jina Caroline se gyan tare e gyan tara aga ma se khara di disoriented khara oi ba di ma je gyan men ta da ba khara mri tawi tawra basida tawra su ngasai hando time is the essence kano sina doctor sina wari sana han be yare moi investigator da aga question hang bage ada investigator ani changa aga Caroline hai du na wari sare Caroline je gyan ni tai wa ngang mangame do ma se khitang mangonda kai tare ni gyan moi ta boy tawra ga le rame ada mana nang kano do Rachel do ga dai le nang khangbra khopra nang ga Rachel ga chamina ki bana tra na hai basida Rachel kano sina Caroline sina tumen nang le ramadagi yes and hairab adagi policing jin adudi nang adum da hai kai legi hairo kholo na hairotine ada asigi kanu se sigi case asigi surrounding je maigi worry je ha ena lirapada kanu to tini ko mayam na adi adum tabiyo ngasai gi Caroline sina
Khangi haira ani hairakpagi matung inna mana sigi mana fully sigi investigation je tha manga changeba kaigino da Caroline jina saigi disoriented oiba mako kaidi phajana gyamen ta davne mana piece adi wari jingji mathang piece tawrokpane adagi police na ngasai mayum dagi lauba evidence mayamne aduga investigation tawbagi matung inna wari je sumaina tawdoineba amoiziki Mars ki tang amase sigi numitsida maga kanosiga Caroline ga Rachel ga si thengnani adugi mamang sida Rachel sina paisa na khungu pame khole tawbase mase dum kanoga Caroline ga su nong phodo wari ga dum sanabra khangde and Caroline na khangi je moi gi imung je paisa leite khote paisa paide duna paisa dum offer tawbada dum easily dum thabak ama haidi offer taw matamda Rachel dum yarakani haije khangbagi adumaina su taw mali hai adaida red kanosina Caroline sina Mars ki tang amagi previous days da mana mang do bunum ki mamang sida phone tawraga job ama offer tawe Rachel da mana haije job se psychological study ama tawgadabne but it's secret yamna yamthina kanu oiba yamna checkin ba thawra mi na khangba yadaba job ne nang just participate tawgadabne psychological gi ne means mana psychologically kamain tawi khole habaki study amani adu nang pamra job se nang na job se loibaga aina wanda $100 ama pigani aduga nangi taxi na chatkera or nang train na yumda hangira adugi pisa duga ipi ne na adu maina offer to bujani adanga sai Rachel do na khungum to pamaga leibane dagi di $100 haibida ma se harauraga excited oraga mana yare yarapodagi moina hoi plan toknare adudi phare nang nangi Monday gi school nangi school se nangi loibaga nang train station sida 6:30 daida Richmond gi train station sida aiga unarasi aduga adudagi Paran sagi magi babysitter Caroline gi mayum se sida chalakana tawdabane nang kaimbo yam kana kaim tawdona te you just have to nang phammaga aduda ina aduda kano hujiki study se tawdabani kopani habida Rachel jisu harauraga thore ne dimana sai kano khung to lening bagi pisa to pamaga leibane adagi thabak su yam kanna kaimu tawdona te ma do phammaga dum participate tawraga mana sari tawgadamni haibani na mana yarakudagi phare next year da unarasi kholase adu nang asigi nang na sigi thabak tawe habse nang kana buk ta hayo ko yaroi ko kari gumba mina nang haido gadi khangar gadi thabak se mai pa oye aduna nang tawning so hairo kaisu kaide ai atopa da offer tawge but I thought nang na pam ga khan bane habsida ama je ju yare ai kaisu taw dong na te mana su khangba mi ni mana trust so mi ni na hoi na hainare ga nongalaga mapadana class thilure school loiraga mana mai usual mai water park ta taw ba train je mana miss tawrani aduga 6:30 sida Caroline ga Rachel ga se thengnaraga moi ani jina ngasagi Ashley na sorry Ellison na tongba train se sida kakhala ga moi tongaga parent station hagi parent station je chatlani ada parent station kumdharani moi ni je kumdharaga station dai thoga pizza khara pick up tawraga beer khara leire dutuga moi ani jina Caroline ge apartment se laaga Caroline ge apartment se yobaga mana bedroom da kakhalo study jo hawdro bane na moi ani mag bedroom da kakhalaga ngasai gi pizza do zare degi beer khar thae dung moi ni je angoi sanarame adegi Caroline okay now asi study se hawrasi kholasi na hairaktoini Caroline haire Rachel nang phajana haina phammo aduga close your eyes nang nami to ishalo aduga happy thoughts khalona kanungai pakhalo aduga sor je sang na hondo sang na mo honjalo kholon hairegi mana sumna kana meditation gi music ama thare adi study se hawdro banena thare aduga Rachel jeju sai mami to ishale adagi ni my happy thoughts ke keno khara khalle degi sor je sang na mana concentrate and Caroline na concentrate to Rachel sor sang na honjalo sang na mo honto kholo na dumaina tawre dagi di ai nang ai gi voice da nang taro kholo adu yengo kholo na mana Rachel sigi koi bes da dum chatla ga lari ga ma pa ga chatle ai chatla ga ma chine Rachel ji da mu matang mana chatla ma dagi minute ani mu chatla me chatla ma ga mun yenga ga Caroline jina khale o mana ngasai pizza da hapa drug to sedative to si effect tawra amale na khale ma di ngasai pizza
Rachel the pijari to the mana sedative drug hapazani. Adu chaka, you know, the Rachel Jamido Shalagang, Sagi, happy thought, and as horse hang, no one, and a cotton tower labels, the Mazaka, tumning magi timing, massage tum the big pepe hyperman, or yes, I give bears with a woman in up. Adagi Rachel's in a Nami Pangtorokanuko, Canosina, Caroline's Nami Pangtorokanuko, source hangum, holoco, haraga, Masina, Quairaga, Rachelgi, Maningda, Lepaga, Mana Pamdaraga, telephone gi, court, Maputoraga, Rachelgi, Manguxida, Hopselaga Mana, Power, Hamtor Ching, Ching was the Rachel's aside. Mid Ushalubagi, Nagidi, say beer to Wagi, Ngori Pai, drug to kill up, Maze, come by Pangtoraga, Dorgamazin, Makutina Pavs and Parga, Mazo fight on the Honavista, Masai, Caroline the over 20 kg, Hen Luminico, Mawandagi Kanodagi, Rachel the Hen Lumini, Aduga, Mawandagi Hen Zuman Mapanga, no Gunman Mana, Chingzam Amazon, Dorga, Tawase. Fight over Gumdriver, man control the Sagi Manga Ching, control the lake river, Carolina, Jinga Mat, the Chinga Thumbs the Queen Canodo, and a cotton Rachel do honor me horror maga, Gamakta than a meaning Mangamukti fighting to remain the giddy. Rachel bodies a parak on the target. Targus Mamazin and a Taduka with the Panaquin of Minimanga, Mugge, leap to make sure Mazip, a seed of a highway type the Manasai telephone courts a pirate of Manam Mangamungai. Adagimana a seed of manina Kalakanda, Telucanoze, Makosa Tadwe. Tadokagi, Rachel's among the bomb on Tassel. Adoga Mana Hagulaga, Yengaga, my still Mangasagi telephone court, Yaw, source from my bedroom gi. Cupboard the Pusalaga, cupboard chada, Hapsalaga, Tungunzagre. Rachel Siraba no meaning Matungsida, Mana Sagi cupboard to Hangtoni, Maggie closet to Hangtoni, Doga, Masa Dugi Maracuda, duffel bag am a layrani. A chawam layrani, Adoga, Caroline, bodies, a mana tupsalaga, Siki duffel bags the Hapsalaga, Mad Hana the Gimana plant over port where Zani, Hapsale, Duga, taxi Macaure, Kauraga. Rachel gi mapagi kaino malay ko mo vacation house am lay adugi vacation house da pudoine Rachel gi body je mana habedo carpet ta roll torani aduga mujiki duffel bag ta hapchale aduga mapagi vacation house da purani puraga Rachel se shallow grave amada mana phumani magi thaina Caroline gi thaina magi hui masigi male adugi hui dugi graveyard manakta haitarene the Pumani. Carolina Hamba hospital arrest over the DS minor me malaga attack toraga and Isaac Konotobani I want the unconscious opening company Duga Rachel's in a kidnap Togibani and a Kumame, but according to my as I had bought Pangba Kopodogi Matungina Sigi Tabak the Pura plan murder ne habits police na Kangani. Caroline's in a Sagi policing the Mayumda Lae na Kangmasita. Maze Hana the Gil again at Taurum Bazani, Zimapums the Gil again. Gil again at Tauring, I said, Mapoma Saidugin, man a box, command, ladies, man a later at Tamido. Adoga Karigino mana Rachel's a Halisi, Havigi Maram Zizuyam, Tina Visa, I am Tina Visa over Maramze, Tina Canoitarine, Yamna Sumoy word over Maramam Daniko, Man Halamise. Caroline's Maggie Masase, Yamna Mana, she hate herself. Mazi Masamatanda, Yamna Pamza deva, Yam Nungshiza deva Mazi. Pinza deva Yamna Magi, physical look, and they give Magi life. Singzimana Yam Pindaba, I di Masi Masakti, Manatun Chawi, Masam Koi, Adagi Mamai skin do clear, Oide, Adutawi, Adatawi, the gi school missing a tin and in the cote that out there. Adugumbaze, Karai de Iramni. Manga sai police na mai mayum dagi journal khara phangba se journal sida ira lera madagi ada police na khangak to ni moi investigation gi matungina dagi journal dugi matungina majana masajam thana lot to weba she just hate herself I massage am pamja da bado I si ujara madi kana duga maze Rachel jeda maze obsessed oeba mana babysitter to bosida Rachel gi adi Rachel langaw ni ngai tawramani Rachel na chakhula ani duga mai Rachel gi Manau Nupi Anija, Sisu babysitter was the Mana Rachel's Ubusida Mazina to obsess with the neighbor. Rachel she was somebody all she wanted. Caroline Pamba, perfect Nupi never say.
Rachel's Rachel's magi green emerald eye ko magi mamit asangba slender ga wang chauraga masaga zetina ko is slim and trim ga oiraga masaka phajaba nokpada magi charisma amaga thokpa aduga mi jingje mana attention pitraga su mi na mangonda hekta changsalappa kholappa mayam je ma jene pamjaba nupi do oireba Caroline jina aduna Caroline khali je ai je Rachel oidaba yade aduna Rachel se hatuoga majina weight 20 kg mu weight lose tawrani manaton surgery tawrani mamit surgery tawrani Caroline ma kanu manaba Rachel manaba aduga ma hatla matungda masina masa se Rachel gi identity lawraga Rachel ne haina masa se identify tawni haibagi wakhan oilerem doineba sibu hauna braba mi amagi identity du man dokimatic obsess hoiba dokimatic pamduna hatuoga nupi nugi skin ga upaga nate ko pura ma haije Rachel do manaba semaga maje Rachel ni adorga di ai life se perfect ni ai boyfriend lairani ai mi na pamani kholani aina ai isa pamda bas loina mi na pambirani haina khalaga ne ada hojigi police na moigi mai apartments da lakpa numit sida majina atopada mafam da chin raga Rachel ondoine na chen bagi mapum sa yomingai matam sida oibajani oibda police u basida mase khangde masad gi khara seizure legan mamale haidi sarai hobagi duguma seizure ma leibajani ada police u basida magi stress na pakhat mandana maje seizure tawraga aduda dum wanthara bajani ada reba police na kakhalapda wantharaga leramido Rachel ngasai Caroline phajana plan tawre ngasai gi secret job to da haidi Rachel do trap tawrani tawraga hatuga magi body je mangan raga phangalaroi aduga majina Rachel gi identity je mana assume tawraga mase masama Rachel ne haidoni haibise sigi plan dane haibise police na ngasai gi magi kainon ma'am do ne iramba kholamba mayam do ne dagi mana mi mana attack tawi haibdo adugi mi atopagi changbagi khotpagi mi atopana attack tawla aga manung dagi thongon mayam panate adu mayam do loina ma khangmadagi maje convict tawrani kano Rachel hatpagi na aduga magi trial horani adugu magi evidence to magi yam thina yambadagi Caroline na 2000 da guilty plea tawre ani haidi Rachel da mana hatpane na aduga maje 20 years in prison da thamdoine aduga prison da thamingai sida maje ju laina ama naraga leirame Caroline se personality disorder haina haidi mi amagi kano personality ma pamba khotpa masagi kano sida pamda ba khotba adugumba tawbase personality disorder ko male adugi mental illness to manna badagi 20 years ti lege de hai 15 years muk ma se serve tawraga jail gi thogle hai ma Caroline release tawje 2015 da magi almost just 15 years and have magi sai good behavior ne adagi magi mental ngasai gi personality disorder do adu leibetegi thokla ani aduga Rachel gi body je ngasai gi moigi mafam mana shallow grave ta phumamado adagi lokthopiraga March ki tang kun mari 1999 da ngasai mana yam pamjaba khungup to aduga yauraga phumgrani Rachel sira matungda Rachel gi mama na lyric ama igani sagi pura experience mem the kolaga the perfect victim haina aduga sigi lyric se later movie da moina onthoni aduga Australia gi yam famous actor actress mem na kumaga into her skin haina cinema ma nambane mayam yingninga de check out tobio adu mayam kai khange sigi magi chairak se noi yaningbra haidi personality disorder ni haraga nupi macha du halaga chahi trauma khak serve tawraga tholakpa se ai da yam yaningde ma do mental hospital da puchi chupa thamgadabani haidi mapunsi yamna ya kai yamna haidi yam pamui habdo haidi she has a long life ahead aduna long life in laibanina khanghauduna idi mi amagi obsession amadagi mi amagi phattabaduna mi magi punsi bu yam thuna manghalaga magi dandi dubu adokte na pibadudi ai yaningde mama no su mapa sigi Elizabeth ka Michael no su yam fight to male adubu idugi court ki matungina nupi do mentally disabled hagi magi personality disorder ama nai haina hairabanina pai mo su kaimbu fight to bangamde but ai sigi case yamna yaningde ai gi mot ni ma si jail dum leiba natragana mental asylum amada leiba pame adamayam
ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯗꯣ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ